Minister anina relief camp da leidibasingda wagi famung yenthokre matam khara changkhigani sifai ngaklaga changu haibasu ngamkhiroi Biswajit kuki lamyen basing na mayum makaising tumna may thadokhibadagi leifam leitaduna relief camp singda changjafam lawragliba miyoi singidamak laingak na ngamba pambay sing puthoktuna tengbang lakpagi makha tarakpada Minister anina luchingduna Manipur College da hangliba relief camp da leragliba miyoi singidamak wana saba famung kun yenthokladuna Power Minister Thongam Biswajit na Miyamna hauzik mayongnariba awabasingdasu saruk yazari hairaduna sokibasing semnaba honabada matam khara changkhigani sifai ngaklaga changu haibasu ngamkhiroi haina phongdokre ngarang relief camp asida pangthokiba wana saba phamungsing inmate singda yenthokpagi thoramda athoiba mithunglen oikiba minister na makata na hai me ahumdagi thorogliba irang sina maram oiduna lanjenariba singda wana saba phamungsing khudol tawjariba se yamna maru oibane wa haibasi environment gasu mari lainaba manipur gi pothokne wagi damak prime minister nasu mission ama semkhre yamna maruoi riba wagi matik maya yenglaga puthok pusinda khudong chana bamade yon batasu khudong chana ba hona re laibak sigi oina national bamboo mission leiri aduga manipur gi su board semna na ba hona kibani adubu irang lakhi badagi thengthaki bani hai khe wagi pothok ta amang ba leite kana ba piba ngaktani hairaduna industry gi oina su wana piba kana ba sing sijinarak le wa haiba pambi si ising chai gera sai roida Pangau dauba masung akoy bagi pibamda kana piba pambe ne maramasina uwa thari bani haiduna pangthada thaba toklaga aikhoida kana piba masung akoy bagi fibamda soganda baromda midyeng thamlase mahausa dagi hauraglaba kana piba pambi sing mangan gumse mahausa da singna bangamba kanasu leiroi miyoi badi chatkigane mahausa di lehogane maramasina kaihandana thamna bahona se masigi matik mayai khangdabadage haujik singda mahausa gi fibam kaitha laktuna environment ta sogalakle Environment sorakpana aikoi isada saitheng pira I hai khe thauram mapu oikiba minister wai khemsana wagi pothok oirabasu kangthol saduna pibi basi yamna nungai hairaduna Southeast Asia da satpada wagi pothok mayam ama saduna leibak sing adugi achoba economy semme awang nongpok lamdamgi manungda Manipur da wa makhal kuntra gi mathakta phange aikoina wagi pothok makhal puthokpa ngamna bahona bada khara yena thaudang lauraga mang thana changsin biyo wa haibasi khwaidagi yamna oxygen puthokpa pambi singi manungda amane wa makhal asigi park ama Hyderabad ta semkhre Manipur da su ani suba oina wagi park semna bagi thabak paikhalagani hai khe panba yabadi ngarangi wagi phamung sing adu Bamboo Development and Promotion Organization BDPO gi maikaidagi puthorakpane